Hello, good evening. Welcome to Northeast Window. Northeast Window na sandukzaba Northeast Dialogue ta jan MAIBAM na taram na ukchari. Matam gi tholakpa tungan ba isu singi matang da khananina na ba semzariba platform Northeast Dialogue ngi thamzariba khanaba topic ti steps against the influx of illegal immigrants ekogi manipur da habitar ekogi leppalaitana ekogi illegal immigrants sing masing thingam dana henkalak liba masi karamna kamdona karama matam dagi changa pa hawkibuna habase husik for the singna hangaga sulari baduga matam gi paliba government su step sing lokalakpagi potso koina dmak uraga sulari but lokana step lokali basi ekhoi mapung fana ekhoi thabak oina pangthok pasing ngamdrabara influx illegal immigrants sing se sangslak pagi chang se ha lepas lei lei ta ba habitar ekhoi thing bas ngam da bagi pot am khak lak pa aduga ekhoi siga mari leina na habitar ekhoi 2023 dagi hauzik fawada ekhoi manipur da tangdu leita ba ngamdana lei ba ekhoi thoi ba irang si gi achoba maram am khakso ekhoi illegal immigrants sing si changa pagi illegal immigrants sing si na ni habagi pot am khakso lei bani but ekhoi ngarang se ekhoi manipur government ki side gi habitar commissioner cum secretary Home Government of Manipur and Sokumara talk by koi notification amada koi mitop sangsilak pase koi thingna bagi damangta marina ba tongan tongma district singi DC amadi SP sing da khangan khre bidi marina ba step sing se lokhatna bagi matang da master biometrics lo bagi matang yauri step sing se lokhalang na bagi matang da koi inform to ki bagi pot am khak leri masina koi kadai for ba koi thabak oina implement to ngam ga gi habi posina husik leri ba se hiram sigi matang da khanana na bai koi studio da langsin don biren expert panelist मैम द सक्तक जगे अहानबदा इकाय खुमनबो जगे KUMBI Assembly constituency की ex candidate ओइ बिरिबा दुगा लाकदोरिबा 2027 की election द सो कोगी KUMBI Assembly constituency दा election थिंगना बिगदोरिबा social worker ओजा संजोय AHANTHEM नि ओजा Northeast Window की studio दा ताराम उचरी अनिसुबा panelist KHETRIGAO Assembly constituency की ex candidate ओइ बिरिबा दुगा ओजा सिजु कोगी लाकदोरिबा 2027 gi election da KHETRIGAO Assembly constituency da candidate amoina election thingna bigadabo ozani aduga hauji hausi su Manipur Pradesh Congress Committee gi sponsor gi chairman gi thausu bidi ba oza ROJIT WAHENBAM ni oza busu ikai khumna bo chari panelist animak ngasigi Northeast Window na sandok saba Northeast Dialogue ki studio da taram na ukchari amadi kai khumna bo chari ai aham se oza sanjoy dagi dumak lakchagi oza koigi mamang da su koigi ex minister oibiram ba koigi and biren na koigi 2025 ki horakpada me haitare masida koigi documents sing pisin ki basu leirabani but steps sing se lokalak na bigi matang da duga hauzik leiriba koigi nauna muk ngarang notification am khak tholak pasida koigi tungan ba koi khongthang sing lokhan na bagi matang da koi tunga leiriba district sing sigi DC amadi SP sing da khangan ki bagi pot am khak solere but mamang thak tagi so koigi manipur gi praja sing na koigi illegal immigrants sing se changsilak pa lep ta basi masi thingna bagi damak ta koigi government na platform thokpa thabak sing lokhat pi habagi pose dumak takna sulai bani but lepa ngam khrabra na tragana thingba ngam khrabra habigi pose hauzik fawa ngam da haiba tare masimang na so khogi thoiba 2023 gi akogi irang sida haiba tare masida illegal immigrants sing changsilapagi pochei chauna leiri haiba tare masida khogi local based staff se khogi mapung fana hantakti implement to ngam gani hana khanbi bra hauzik hauzik so khogi process rule thamaga sulai bani manipur da koga lakadori ba august ki 13 da di president's rule se thatar mapung faba oigadora bani oja kamai thamini har maktada kagi Northeast Window gi Northeast Dialogue miyeng tabiriba irei cha khwai punamaki mafamda ko monjari khurumjari aduga aigi now amasung kagi ngasi gi anchor kai kunbu chari hojiki handak kisi hoi yamna ngarang Manipur government ki thokibo order si ai sai mai kai digi yamna nungai yam taram no oi tabu masigi potsi handak Assam da masi kharani sida Assam da illegal immigrants sing si eviction tawgi tanthokpagi pot amadi yam kana changsil ai haitare Assam gi chief minister kanuna tawrkanda adeda Assam da gi eviction tawrkpasida makoi gi influx tawraga leramba illegal immigrants sing si ato pa yumthang na ba state sing da chathokna gi bai tare makoi sing si ato pa se kudam moina Nagaland gi chu makoi gi kanona kano tawrkanda moina han odaram thoi Nagaland gi chu makoi gi
Joint Commissioner Headquarter Office of the Commissioner Nagaland Kohima ko sida thu isi makoi eviction si Assam ki illegal immigrant ki eviction china direct simply makoi Assam state ki government ki sigumba paikalak pasina maram orkanda Nagaland ki territory da changsilakada ba illegal immigrant sing si fajana surveillance taunana ba makoi sing adu changsilaktan na bagi haitare adu ngarang na koi manipur gi thoe adagi ngasi su koi gi Meghalaya gi makoi order makti udari chief minister na social media ki khutang da magi post amada district ki deputy commissioner sing da madugi vigilance tauna na ba khona na ba chapchaba action lokhana na ba khona na ba gi madugi keno mathole adaida sida ina panjani ngi se keno bu hojiki Assam dagi natragana atopa Myanmar dagi nauna leptana su sangsilai ngarang nahani koi kuidringi da su Mizoram da milising mari manga changak pagi madugi muk thingna na Mizoram government sine am kan hona bagi pon am su lei buko ada in thamjani si koi Manipur gi oina di hojik changsil nana bo honari ba paikhalai ba no bo step si su yam phai taram no oi masi tawbum thoi adu khwai da gi luri badi ai khoi gi di hana na chang khraba sing se kudam oina 1962 gi Myanmar gi makoi gi civil war haitare madugi matamda gi hongna khoi gi Manipur da suksoi choidana makal masing yam changrabani 1988 ki uprising August ki tangni pan da su amuka changrabani ari 2021 dai horogo hojik phaw leptna sathari ba makoi gi Myanmar gi military junta amasung makoi gi state singi koi armed military group sing haitare ko makoi gi lam tu munna bagi unrest oiba ngakalitena lan tongna basina maram orkanda civilian sing si general people sing se lebam chabong khangda badagi sumaina tawraga lakpa sidai sida akoi gi Manipur da achauba masigi illegal immigrant singi influx asina maram orkanda Manipur da achauba socio politics socio economy khuding makta achauba chaitheng piraga leiri haitare 2023 da megi tang ahum dagi thokkiba thoning da bathaudo asimaksu mapung oibadi masigi root cause illegal immigrant singi makoi gi kano thaba popi tharakpa dagi makoi gi su da leiriba am group sing sina makoi gi kano sing ground rule sing kai sing puna maksi violate tor kanda khongaung nar kanda madagi reserve forest ta khaina na bohon rakpa masi massive devastation of the forest si kano torokpa kholakpa si mayam sing sina maram or kanda thoglei bani aduna hojik aina thamjani si nauna changsil lakpa thingna ba paikhal lakli ba sarkar gi mechanism amsu makoi gi step sing asi yamna phai masi matam punamakta alert oina ngaki order thoga tawbuduna taba matam punamakta throughout the year and the years to come makoi singsi section of vigilant tawrkanda leiba makoi gi lokhatpam thokpa surveillance fajana lokhatpa madudagi di aikoi gi mapung phana makhata na illegal immigrant sing si changak pathingna na bagi damakta border fencing se athuba matamda loisinba maduga akoi gi border area gi lambi sing fajana sembi ba aduga madugi border area bungak seliba adugum bai khoi gi Assam rifle oigera BSF oigera ade khoi gi state ki force oigera makoi sing adu itatatana patrolling chalaga the international boundary Indo Myanmar international boundary sidagi illegal sing si changak pa yadana na bagi damakta section na mikup na hum sumna mikup na hum sing na yengsinba aduga matik chana mafam chabada khoi gi marang kaina police outpost thamba madugi adagi hujiksu makhoi gi changtok changjin tawriba exit and the entry point sing sida matik chana kaino tawbiba ma changi adna hariba sing si lokhat pasi ngalingai matam nagi lokhal amagadi akoi Manipur da changsil laiba illegal immigrant sing si changsil lakta badi yaroi maramdi yumthang nana leiriba Myanmar si tangdu leita da ba phibam amada yamita tatna thoning da ba thawdo atok thokpani na ko adu makhoi sing adu som nakanda illegal influx oina natabada akoi gi irang duna maram orkanda refugee gi type ta lakpa taragadi akoi gi state sigi chap chaba masung Bharat Sarkar gi chap chaba illegal immigrant sing si in akoi gi filter tawnana bagi madu mechanism amagi makhada makhoi si mafam chana district level gi oragasu makhoi gi detention center singda phajana thambiramagadi ngasi akoi gi laibak si da leiriba akoi gi awaba si leiroi haitare 2023 haurakpa adai daidu da oramgani akoi gi mamangi government na
ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯅꯅꯕ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯈꯨꯟ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯈꯨꯟ ꯃꯌꯥꯝꯁꯤꯡꯁꯤ ꯀꯔꯥꯏꯗ ꯂꯩꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯗꯨꯒꯤ ꯁꯔꯚꯦ ꯍꯧꯔꯛꯄꯅꯤ ꯃꯗꯨ ꯍꯧꯔꯛꯈꯤꯕꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯨꯗ ꯃꯁꯤꯡ ꯌꯥꯝꯃꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯈꯤ ꯄ꯭ꯂꯁ ꯅꯨꯃꯤꯠ ꯈꯔꯅꯤꯗꯨꯗ ꯈꯨꯟ 1,000 ꯉꯛꯌꯥ Samapan 980 something haitareko adumaina thengnarakhi adudagidi makha tana akoi kano tauba yagidre Chachampur da su phi sabam haigadra pulap laisilame haibagi adugumai su mayam leigi aduna thengkhang kayarakta Manipur da changa kharibe illegal immigrant mayam singse aduki matik yamna leigrabani haibadi ngasi ngarangi paikhalai bi step che paikhalak tringe dai tare ngasi ngarang chi gi mamang da me gi tang trampan da koigi Ministry of Home Affairs ki maikai dagi so amuka instruction ama lakrabani madudi numit kuntrani gi manungda koigi Bangladeshi ni hana chingnaba amasung Myanmar dagi changsilakba illegal immigrant sing hana chingnaba singsi numit kuntrani gi manungda makoigi mari lenaba se chang singsi document singsi verified tawudabani kariguma makoina madu numit kuntrani sigi manungda verification verified tawdaba taragadi makoi masa gi marum da hanki gedabani madugi da makta deportation taunanabagi madugi power phawboda Ministry Home Ministry na state sarkar sing da madugi power phawboda empower tawna pi gi laigre haitare madu kayam yamna thabak ta packet khibano haibadu ngasi bawa koin ubangamde madu thokibo order du instruction du leirakan da ko yam harau gi dubu madugi follow up action sing si mapung phana paikhalak tabana maram orkanda akoina mungning bakai gi haitare adun hoje ko gi mangda tariba tangai phadana Lamdam sigi stakeholders sing civil society organizations sing amasung political parties sing irrespective of the koigi political gi oiba magi kari haitare ideology principle sing du khajiktang na thaira mehar kanda akoi amat oina maira paibi ima sing kari sing chhatra gi sangstan sing su kai sing su akoi illegal immigrant sing se mat atuba matamda Manipur dagi takthok kadabani haiba masigumbo kholau masigumbo step sidi akoi sangsinbam thoi ai hore makha taba second round muk thamjerke adu ain hojik first round gi loisin jarak pada ina haijaningi si kain wabu Assam da tawraiba irang asina maram orkanda Assam gi eviction du maram orkanda Manipur amsung thangnariba makoi gi state sing tongan ba sing da changak patare haibagi apprehension du leirakanda paikhalaiba thabak si maru oide habana te maru oi Tagumsung already hana influx tawraga infiltrate tawraga laigraba aikoigi kari haitare community singi manung da changsil laga laigraba yum tasin graba kun tasin graba unrecognized oiba kun ta mayam tasin giduna already laigraba singse khandokpa it is more important than hojiki anoba step sidagi di hanagi keno singse khandokpa na hena maru oi masigi mari laina delimitation and the plus census lakpagi si horen second round da thamjage aduna aikoi hana changsangi bisingse Howsik locally basman hana changsan gi basingsu yamna specific oiba mechanism am puthokanda masi singsi yam thuna takthokpa aidi home ministry na sumadi ga pam leirabanina masi dai sidai koi miam punamangna amato oiba wakhalon dai koi apunba kholao amasung apunba khongjang ama mathok tai haba sei ahanbada hana thamse okay ozana yam phazan thambi krai koi gi hauji ki akoi gi paikhalai ba step haba tare thoklai ba order notice te koi gi mangjong na akoi gi changkhraba akoi gi illegal oina changakhraba immigrants sing du di koi karam do bun habagi potuni masida koi gi Manipur ILP chana hangadabani habagi matang da su koi kholau sing lauraga su lakrabani masida base year gi matang da che na basu dumak laikrabani but hauzik lai ba po se hana changkhraga laikriba sidi kam do goni habagi steps uni hauzik khana ningai ori ba se ei matang da oza ROJIT tamuk lak chiki oza Sanjoy na su habi khra koi gi hau khiba mamangi last week ta habi tara koi Assam da eviction gi port am khak tau kiba masida him Assam gi chief minister Himanta Biswa Sharma na su koi gi phongdo kiba press conference am khak ta koi gi illegal immigrants changakpagi changakanda khoi lam khopsen bagi matang se khoi Manipur high state am khoksu mana maming se pan khibani Manipur dagi smaina changakanda khoi lam khopsen bagi pot tarame khoi gi vegetation gi process se tawrakanda khoi lam khopchen lam habagi pot se adu mahakna phongdok khraба su laikhrabani masigi phongdok khraба matung daw sing Manipur gi somu khoi gi mitop sangsilak pa thingna bagi damakta steps sing lokalak bagi pot am khaksu lai masida ozagi opinion da lokalai ba government ki steps se khoi gi oza Sanjoy da thambi gi ba maina khoi gi thengmal le hana khan ga dori brand chagada kai opinion lebi maktada koigi Northeast dialogue koigi news TV bu tabiriba miam pambu kokna kurumzari kai khumda buchari ai yamba ta Sanjoy kai khumda buchari amadi anchor basu kai khumda buchari
तसेंगना अखोई याम तोइना सुमाइना डिस्कशन द चचदबनिना सोइंगाम यावरग सुदुमक ताबिब मियाम ngaक्पिगनि अगी याम संजोइना थंबिगी वाफम दो काकपे याद्रब वाफम ngaक्तनि मै खुदिमक चुम्मे हाइदन थमजगे तसेंगना अखोइना ngasi lakchari basisu hariba ngarang अखोइगी कमिश्नर कम सेक्रेटरी होम न थोपीगिबा दुगुंबा ऑर्डर मगी मतुंगिना कोई मपानदगी चंगईबा मयामसी इलीगल ओइबा इमिग्रेंट मैमसी अखोई मतौ करम न थिंगनी हाइदना गवर्नमेंट की ऑर्डर अमनी मसी थोपीदेबो ऑर्डर सी थेंगबंगन बदी तोंगानग्रगा अखोई करी हाइतारे तोइबो ऑर्डर से अप्रिशिएट तवी तसेंगना याम फबा स्टेप मनी ने हाना थमजगे होय अखोई मणिपुर की अमलै सनाबी हाइगद्रा मसी मतम मतम की इरांग थो कांद हे हेक मईजे चाकप होरकांद मुथत्पगी हैनबी मा हाइतारे मांगजौनना तौब याबा थबक कया अमा हेक तहौदबा मईजे चाक्त्रिंगाइदा चालकप याबा सी लेरे नत्रगा प्रॉब्लम जे ओइरक्त्रिंगाइदा ओइरकपसी याय हाइबना चिंगबसिंगसे अखोई प्रिकॉशन खरा लव वाटप्रा यंगजनब खरा वाटप्रा इनिशिएटिव खरा लव खरा वाटप्रा नै खंजै अदुना तसेंगना हजि असम द मई चाए असम दगी इलीगल ओइबा मयाम अमा अखोइगी तानथोरकपगी अखोइरोम द संगकद्रा हाइबगी ऑर्डर बुदी ओइरमबा याय तवुदबु ngasai gi wafang do chapchana mulae hojig khoigi kamjong da aikoigi 2200 aikoigi person hena amadi technopal da milising ani hena hojig refugee camp da haigadra makhoi si detain tawraga thamisi makhoi su akhoi loi khange che chang sudabana chingba masana akoigi kari haitare yam legal loiba document yaudana manipur da akoigi soil sida hojik leiraba makhoi sidi akoi deport tobagi wafam sidi sarkar na kadai yongna lokhat pire kari procedure tobire kari step leire haibadusu madusu ai khangjaningi haitare ko maramdi akoi changak pa khaktangi sumkhana leire changa aga hanadagi leiribu mayam je khoi moi kamaina deport togadagi haibajidi ikhan khanabadi udabadong he he tawjaba haitare aduna hojik akoigi khwaidagi darkar leirisi yam sengna harabada mapan dagi su sangraba akoigi border si round of 398 kilometer 398 kilometer se akoigi international border se akoi manipur siga kari haitare lonari ne suk sangraba jida akoina outpost kaya bu thambang ngongani check post kaya bu thambang ngongani changa iba singse karamba matai dagi karamba kasin dagi karamba jaga de changa inoise every time di akoi kesu find out to ngam moeba ado itadi akoi gi question jinga si yam sengna harabada hojik sida moina hojik akoi gi instruct tawriba dc amadi superintendent of police haibidi basi tasengna makoi gi department makoi gi leiribo official singsina yamna toina ID ngasi chalure hairaga tha ani hum lera mu chatbana taw karamba jaga da kari khun hengalai karamba jaga da miyoi kya hengalai kaidubugi su khangoi imphal degi leiba aikoi na ngasi chingi mafam amada miyoi kya henbala e haijidi udabi yaeba akoi na chaludabani na patsi manipur manung sida leiriba government gi official mayam sidi record leibam thoeba leiti haba sunga yarweba adudi si aikoi na leiriba sarkar gi अखोई करी हाइतारे मशीनरी हाइगद्रा लेकाई की लेरिबो डिपार्टमेंट की अखोई गवर्नमेंट की लेरिबो डिपार्टमेंट की ऑफिशियल सिंगसी तसेंगने यामना सिंसियरिटी लेना याम सिंसियर होइना याम इफेक्टिव होइना थबक तोबम चंगेब अमरम दिंग साइगे हाइजबदो बॉर्डर की एरिया से सांगेब अखोइना हेक्टर हजिसु अखोई की करी हाइतारे कांग्रेस की मतमदा 10 किलोमीटर exactly akoi gi 9.214 kilometer fencing tawrome habasi akoi gi si government of india na 2023-24 da home ministry gi report amane pi gi report ne adugi matung tarak padadi hoji akoi gi kari hai tare bro da 20 kilometer order piraga thabak subagi order di piraga su madugi progress na ka yore habu koi khangdri ko madu su public ta khangan bam changi ado aina haizening badi lo shalak bada order di thokpa implementation di tawdaba implement noi tawdaba thaba koina pangthok taba si di kanadi tho ibo order se si akoi aina 1 2 akoi gi serial number 7 book pazabada each and every point is very effective hai tare ko yamna kanu oi
kari yang benungai koi point 2 koi si yam effective oi gadra khale masi mag implement tawra gadi ado ina request tau jening badi government of Manipur da amadi authority da sida thokpiri ba each and every point every kano khudi maksa masi implement to biu sarkar gi thaba ingang phajana section na apandi sang imyam se oi thingba ngamgani masi mak pangthok pira gadi haijeningi thank you very much kogi thoi ba order se kogi yamna athugu matam da kogi thaba koina on thok piraba kogi government ki side gi boiro kogi matam gi oina kogi praja sing gi aifana ba madi manipur gi integrity gi damak ta thoklai ba kogi notice sing step sing lokhat kani haina thoklai ba notice sing se koi thaba koina athugu matam da koi pangthok taraga di kogi changsalai ba kogi illegal immigrants sing changsalakpagi chance se koi matam du da lokhat piram taraga di masi khada khara makai so hanthagani haba wafam duni ai anishuba round oza sanjoy degi lakjagi oza makoina kogi thokriba notification sida have tare yauriba point amakak ain lokhat jarabada kogi international the interstate amasung interdistrict ki lariba boundary sing sida kogi mikum naum sing na kogi lariba kogi security force sing sina kogi mikum naum sing na leina bagi damakta duga mitop sing changpa matam da kogi masak khangdok na bai tare masi changai basina ma ki demographic amadi biometrics lahona bagi pot angkhak su yauri but kogi international boundary international border ki matang so border fencing ki matang so choba issue ma khaksu lai bani but hojiki lariba koi illegal immigrants sing changsalak ki chang se koi ayamana hill area dani koi changsalak ka dori illegal immigrants sing se masi gi makki khudam abu koi na hoji thoiba manipuri crisis adu mak koi illegal immigrants sing se karom da gi changai habasagum adu mak mayam na su khangnar pot am khangni but hojiki lariba international boundary amadi interstate inter district boundary sing da koi mikum nam sing na lei gadabni habagi koi order amakak yauri command amakak yauri masina kadai fawba kogi leiriba koi deploy toriba security force singuna mapung fana pangthupa ngamadagi habagi port amkhak sula ibani ozana ngasai panbi ba dumaina kogi lakadori 2026 tadi kogi census tibagi port amkhak sula kadori mani masida delimitation gi process kogi thaong gi manung da loshalo habagi port mang da notice soki basu leira bani ozaga mai tamininge hojikse chen kogi international interstate and the interdistrict boundary sing si su sabchana masigi movement sing si yengchen gedabni illegal immigrants sing chathok chasin tawba thengnaba taragadi aikoi gi makoi du biometric lor kanda mafam chana makoi gi designated haidi location amada thamaga makoi du akoi gi kari haini deport to we aramatam da deport to godabni ado makoi si hanagi akoi gi general akoi population sing sigi marakta mix ta holoi dabani haina yamna mayek sengna kanu tawri hojiki si akoi gi sarkar gi machinery sing hai tare border area scenery ba Assam rifles and the forces sing adagi civil machinery sing si thamoi sengbam darkar le adi in the larger interest of our nation akoi jati sigi akoi laiba country sigi the kalakan thamoi sengba mathau tai thamoi sengakan de hari singsi thabak oina pangthokpa kaisu yamna idi luro en khale mada flood lighting system adagi ojik akoina masi kitang sarkar na su khara serious lobum thui ada hojik sidai sida akoi pera number 5 ta haitare ko hojike si order sida su nongna changsilakani haina khorum da leiriba apprehension si khaktana tana hana already changsilaga leigraba singsi su handaki pera number 5 sina masigi power si sinarkanda aikogi thidokpa yadoini haitare they say all the deputy commissioners shall continue district level committee shall constitute district level committee with members from the district police to conduct checking at all suspected locations and shall conduct regular review of the same hairi boko ana masidai sida koina asagi hairiba district ki policing adagi di leiriba district ki level ki committee sina ade pera number 7 da so mo hairi task force ma sem godabani hedana task force sida illegal immigrants sing si makhagi rule sing si follow tawraga koi gi sem godabani haina amasu yauri masida additional superintendent of the district adugi additional superintendent na leader oiba ade dc gi office tagi sdc dagi tadaba officer amana madu kanu tawba yauba amasung Assam Rifles BSF CRPF team leader dugi desire matung ina makoi gi khalakanda biometric staff sing su yaurakanda tawgodabane na hairi ko adna hoje koi gi Manipur da singa sagi chana habi gi budu da
hojik akhoi manipur khwai gi luri je keno bu mizoram da illegal immigrant masing kayam lei habsi moi khange chap chana figure wise ko digit wise khange hai tare adudagi di akhoi manipur da di changak pagi lambi si ahan bada open oina leiraba india amsung myanmar gi fencing leitaba open oina leiraba akhoi boundary si dei so muk change masida changak pada khudong cha da bai khoi di entry si yam gre entry point si mizoram da hana changjin graga mizoram rom da gi amuka manipur rom da so muk lai ba si 2012 11 12 adai da mizoram da akhoi na sum phangbo report ki matung ina mizoram da illegal immigrant ma khoi na refugee hai moi si chawrak na mi lising humdra muk tagina lak muk layena matam du gi report ta phangi adu handak 2023 24 si da di makhoi gi report si moi da huji huji lai sing arang na handa su hai gi da mi lising kunthra ni thoiga chamri ga maudra subject to correction ko adu maina hai nearly kanu mi lising kunthra hum doi mu adu maina hai aduna akhoi gi da changak pusi ngasai gi 2011 12 ta mizoram da leram mi ba mi lising humdra muk ta gina lak amarom se hojik makhoi lising kunthra ni toi hum doi muk ta ngaira abanina sidai su mi lising kunthra ni phu yang khai muki chang amuka su mizoram da gi mayeng ta gri ba mase koi manipur da su changai ya maru ina hai tare ko aduna asom international boundary dai su changak pa ade khoi gi sigi state chidagi su muka thangari bi state chidai su muk changak pa aduna masidai chidanga sagi janna panbi gi bada khoi gi state amaga inter state ani gi keno sida masigi chap chaba keno si prevent tawnana ba siguma movement si prevent tawnana ba hojik kakta lak si phai asisu adu hana dagi mamangi matam dagi masi tawrum bataradi ngasi ekhoi da leiriba illegal haidi masing thingam dana changsil laktana thoiba pam taba thaudo athok mayam sing si tho moi adu bo haugi badu ekhoina chaibam thoktre hojik leiriba port sidai sida koi lokhatpham thokpa akoi suitable oiba effective oiba mechanism sizin rakanda akoi already influx tawraga leiraba illegal immigrant singsi athu matamda khandok nanaba honabada hojiki ngarang thokriba order sigi para number 5 amasung para number 6 amasung para akoi 7 masi singsi fajana effectively thabakta integrity leina honest oina sincerity leina akoi nation sigi interest tawragadi hosiki changsil laga leigrewa karawai da changsil laga leiramgani habigi suspected location singsida changsil laga madugi regular oina changnaina madugi kenosi tawgodabni haibasi district level akoi committee sina makoi mathausi conduct tawgodabni adi akoi chingnaba mafam singdu da illegal immigrant kyam yam leire habisi chingnaba si keno tawgodabne yauri haitare aduna adagi amuka kanosi da su si para number 6 budi border pass system lariba entry and the exit points sing sida makogi regularly monitor tawgodabni hai makogi hojiki kilometer su adudagi amuka makogi leifam thokpa overstay oina makogi leifam thokko nimit akangna ba piri dana ko mamangi akoi order mana madugi du dagi kyam chondana leire ga haibasi misa makoni yengubo yaba natte magwadi masigi panari ba akoi gi keno singduna akoi gi Assam rifle adagi di BSF and the civil officer akoi gi keno machinery singduna panabi gadabni masigu masing yam section na tawbiba machangi aduna sidai sidai khoina khoirom dai khoi pungningda keno mak ikokok taba pot ama leiri se kai gi noibabu adai dei du da leiri ba civil officer singsi makoi gi same community singdugi mi oye yam lure ise ko adu dagi di Assam rifle sisu hoi kyamu yam chumi bono ekorom da madugi chingnaba mayam amadi phangi madu de handaki lan sida su Assam rifle singchina mabukchel sengna neutral oina tawdabida amada side ta tongsilakanda side naiba michang mikhai naibagi pot ama tawbasi maduna makhoi sina su mathamoi sengna tawramagadi akoi manipur da ngasi leiriba illegal immigrant ki khudong thiba akiba si leiramoi
adagi hojiki task force ina su phajana tawam thoi hojiki para number 5 ka para number 7 siga phajana illaga taw matamda akang naba matam kharada aikhogi kari haini khara serious oina khara kanu oiba mongda robust oiba mongda masi changsin ba taragadi ai manipur dagi illegal immigrants sing si athu matamda khandok pada achobu upai oigani aduga aina amtanga thamjaning isi kaino abu ngasai khogi channa su panbi gre April ki tang 1 2026 tagi census haunanaba madugi house listing and the village survey hai tare ko masi haunanaba gi instruction chu thokre aduga 2027 gi March ki tang 1 dagi orangani amuka miko thibagi amuka second phase da changjilaka duise ana hojik hariba illegal immigrants sing si nauna changak pa bu orasu hana changak maruena hana changak khiba amasung nauna changak pa makoi sing asi manipur dagi mapung phana identify tawraga masak khangdoga detection tawraga either makoi maramda halangiba natragana detention center da mapung phana thamaga makoi si masak khangdokpa loidring haida census tawrakpa taragadi madu achumba census ki conduct ama achumba census ki data ama oiroi 2001 amasung 2011 da leigiba controversial oiba adugumba census report data adudagi hena manipulated oiba valid oidaba akoigi decadal population growth to unnatural oiba abnormal oiba yam sathine hena khudong thiba adugumba oigani aduna aina haijaningi si aina hansi matangda protest amasu ai lanai hoina tawjagi ko ada aina haijaningi ji kaino bu illegal immigrants sing si yaunga karigumba census se tawraba adu betardi makhorum da chawba khudong chaba ama pire madudi illegal immigrants sing si bharat ki bona fide oiba citizen ama oirakna bagi makoi bu legalize tawnana ba makoi bu legitimize tawnana bagi khudong chaba amadi pire ba adu betargadi karigumba handa kisida koina chahi amani sida koina thengna dawriba yamna laibak sigi tungi mirol ge musung khunai sigi tungda yamna maroi ba tangkak khara adi india gi election gi system da law da economy da chahi li sang chena wa hawga do khara di leire koi mangda targa leire madudi kaino abu census to busima number 1 without proper filtering aikoigi illegal immigrants sing si influx tawraba sing si mapung phana phajana filter tawdri phawa makoi je khandok tringe de kaiguma census tawsin graba hoi census tawgi besina mar mor kanda illegal immigrants sing bu bharat ki bona fide oiba citizen amani haina confirm tawbudi yade toigum sung makoi gi han ba step tilan sin garani makoi sil legal oiba bona fide citizen oirak nan na bagi tanja amadi phangrani adu dagi de amukka 26-27 swai de muka delimitation jo mula ka dore adu idi ngasai gi illegal immigrants sing si yauna kaigumba census ki conduct chi tok thokraba then makoi jing si muka makoi yauna tawgi baduna muka akoi gi electoral roll da makoi gi ming se muk changak ba taradi madudai du da delimitation tawwa tawgi ba targa de akoi gi demographic ta amasung socio political akoi gi masigi achoba chaitheng amade koi nangang le horani masina tung koina lamdam sigi indigenous people singi yellow proof singi economy yellow proof singi politics ki laingak lon gi achauba hak matana ekoi si yellow proof singi mangi ba yabagi akibedu laani aduna swai de chide koi terminal lai thokpham thokte aina hojik si parliament ki phamiba manungsu oi ko masigi khodong chaba logjar kanda aina aikoi gi hojik manipur gi inner amasung outer de gi chatpi gi ba mp sing amasung rai sabha gi mp akoi ining thau laisem basana jawba ojabi mol amasung alfred angam makhorum da aina yamna humbly ai appeal ma tongningi madudi hojiki manipur da census tawba taragadi illegal immigrant sing se hana khandok kadabani illegal immigrant khandok pa loidringai da census tawba sima yaroi dabani haibasiba ya mayek sengna parliament ta pukal haningi aduga hariba illegal immigrant sing se khando matung da census tawrakanda madugi tawbam thokpa akoi gi proper filtration tawro matung da phangakpa census ki report to da yumpham oiraga aikoina delimitation tawrakpa taragadi akoi delimitation gi mayok ta leibunate madugi kaino tawbam thoi 2001 amasung 2011 da phanggiba akoi gi chingi subdivision sing da akoi gi ho haigatlakiba
decadal population growth si Bharat ki oina leiriba 2021 22 adai dani average oiba population growth leiri se akoi gi plain gi have the valley gi district matam du da only 18% khaktani id population growth rate se aduga matam du da 2001 sidai sida makoi gi hill gi sub district mapan da leiri si subdivision mapan da leiri si di minimum the 47 growth rate se population growth rate se aduga maximum da 68 69 yauri ne ko adu totally masi natural oide maduna masi gumba pot asi leigra kanda akoi gi census so muk tawraba delimitation so muk tawraga di akoi gi yellow proof se loktunaraga hatok nananaba namthananaba manipur dagi sing amasung tamgi yellow proof sing aboriginal oiba akoi gi indigenous proof se muthat ananabagi loktunabani haina ai mota di dumaina laujai okay am zan ta bigre ko gi pamal da su ko gi delimitation ki process ki matang da koi notification ma thola pe matang da su ko gi tongan section gi mioi sing na su phongdo ki basu leire bani ko 2001 amadi 11 gi census report ki matung ina ko delimitation ki process to bi no habagi pot ama khaksu phongdo na ki basu leire bani ai ozaro je tamu lak jage oza ko gi thoi ba ko gi no kano shi notification si gi habitare ko gi office memorandum si gi ko gi point number ahum subada yari ba point se ai amutang kano to zara ke ko gi lo kaina changai ba ko illegal immigrants sing se ko gi makoi se secure oigada ba makoi khaki oiba mafam sida ko gi cm ga thamaga makoi gi lefam safam amade makoi gi darkar oiba sing se ko gi pi ba habi dare pang ba mating se pang da bani habi gi pot am khok sa thame aduga masi ko gi home commissioner thokpa chero sida yawlak pane aduga makoi ga ha dagi lera aba ko gi lamdam adugi mioi singa su punsin na handa bagi pot am khak sulai maroi na masada lakchani ba se khoi gi illegal immigrant oina changa iba sing se tongan ba makhoi gi mioi sing lera ka na changak pa makhoi gi community sing lera ka na changak pa aduga matam khara lera matung da khoi gi hada leiri ba lamdam du da punna tasan ki bagi pot am khak sulera bani mamang da su asam gi da su khoi yeng ase khoi gi ahanbada makhoi je sanga amatung da khoi visitation gi process se tawguni habagi pot ang khaksu lei mai marong thara kanda maudagi mutamna tamna khoi gi election ki bagi pot ang khaksu lei but matang se yori ba se khoi gi makhoi je secure aba mafam da thamakanda khoi gi pangbe ama mating sing pang bagi pot ang khaksu yari masi karam haina pang to ribno masina khoi illegal immigrants sing se khoi gi masa masa gi maram da yam athuba matam da report to hon gi bagi process to rapa matam da masi line thokani na khanbi browser kamai thamini hojik ki changaga leigraba kangu haitare ko nauna sangaga su sumaina koi gi para number 3 da haibiriba makhoi bu humanitarian support amakha ko koina yam pazaba waini panbirisi haibadi makhoi bu koina lan treat toroga makhoi bu phu bu chaiba natraga makhoi da harassment nama pibadi yade haibani duka tawudabu makhoi se tongana thamaga public general public tagi tongana thamaga makhoi bu lehan gadabani haibane bako adugi dui matungda makoibu thindokna ba report tongna ba process sarkar gi weba to hum tok pache sangi documentation gi wera mama gi wera loiraga makoibu thadokadabani thindokadabani haibane ba ado aina matang sida panjaning basi makoi da akoi gi manipur sida makoi na changak pam matamda hojik haibiri ba karna haibiri ba makoina manipur sida changpam matamda mari mata amana puraga lakpa natraga khangnabamgi trudagi lakhraga sumakha tana leidhagi bani haiba wahai amakak panbigi bido adugi matang da ina sum karigumba khara sum aigi haining ba khara lei tasiyang na matamda moi changai se number 1 karigumba document amata yaudana natraga aikogi post amata pass through tawdana sanga khibra haiba ma post ama pass through tawragadi compulsory ma some document khara di proof tarongani or numit kyani gi sangino hapta amgira tha amgira ma permit amadi swing yarongani aba sanga khara matungda ma si thokrabra haibasi amu authority du namuk thibam changdrani number 1 authority du namuk thibam changeba ma si swing tawdar mi xyz se sanga khare mafam sida leini harami adu tadi ma si hapta am phare ma haram matamda yore ma si thokraba haje khoi thibam changeba adubu khoi sarkar gi leiriba machinery adi official mayam sina madugumba amatta kari haitare sum tawgidaba mayam duna neba ngasi noma gi hengalaiba singse hari buje khoi illegal immigrant hari bu singsi mioi manga taragi wafam nateba in term of 1000 gi neba hari bu singsi noma da sanga aju hoji poki matam sida di noma da mi sam chani gi chang pagi
wafamneba hairi singseko aduna ngasai masigi matangda ina muksu khwaidagi nungaijataba si kari no hairagadi khoigi makoi gi community manaba thira sangi hairaseba aikhoi leiriba major community haitare maruine khoi maitai amadi khoi gi muslim nausing maruine tampaki officer sing sing de satlu je pak yagande makoina sing de satlaga hairiba official मैम से पुलगा मधुगी वेरिफिकेशन मधुगी थिदोम तारगदी मधुगी चप चाब मतम मतम की स्टेप मैम से लौखलम तारगदी आई असुक यामनसु हजि वारिसे वारोइद्र खलिदा आइखोइनसु चटप तल्ले थीब तल्ले अदुदी कैदौरे है मतमदा मतम मतमगी चंगइबे मीसिंगजी मखोइदा थिंगबिनबम त लेइत्रेबा अखोइ असम राइफल दा बीएसएफ दा नत्रगा कनागुम्बा सेंट्रल फोर्सिंग दा अखोइ मखोइदा ट्रस्ट तौरगा थाजब थमगा आई बॉर्डर ngai ina na khoi leithopodi sunga yaroeba makoi gi trust am leiraga khoi thambana natro ngasi bokta si film yoreise illegal migrant hariba sing je yam seng na khoi na sum tabada irai line general public na su lawre taseng na khaluraga di mase khoi gi nation the threat ni mase achaw threat ni mase seng na hematam da ai khoi gi laina da hairaga di cancer maneba yam tap na laibak si sa thok tuineba amase akoi example laiba bu uba phangrabani akoi tripura da akoi gi my indigenous pulap mangi bugi pibam lekhal abane like that akoi manipur da hojik kana gumba furup amana noidi 700 square kilometer dagi henba yadramni ga haje khanjalu ragadi chumju chumdrane akoi 700 square kilometer dagi hendo san ngami brane hojik sengnai matam da hawribi irang sina tawriba hojik chatharibi irang haitare maramdi loisan ba naidribani na hojik chatha baijage ba masi loina maksi khalu ragadi अखोई नंग असी खन्नरिबा टॉपिक सिदा लोइनमक बेस तौरमद्रनी एवरीथिंग लोइनमक से अदुना अखंग अहि पैनलिस्ट मयाम नसु ममा ममांग द मसिगी मतंग दसु ngangbigre haibigre अखोई लोक्सन बया अखोई सु मयाम लोक्सन जहौरे अदो आई सागी मो ngasi phongdokpa phangbai taja phangi sida aina haijaning badi tasengna ngasai haijabado leiriba sarkar gi officer singsi masa masa gi duty assign tawba taragadi koi metei gi yam nungai tabamna इसागी नुपीगी सना काइथोगा पोस्टिंग ट्रांसफर का एदो ताबदि याम फजद्रबा बट फैक्ट यदुनेबा तसेंगना मदु दुगी महो तमोइना सिंग द चलगा सिंग मी मयाम दुगा मतम मतंगी लेमिनरमगा आवादा पा यंगसलंबा नत्रगा असोइबो यंगसलंबा तारगदि फरमगदबने खले आइसुम आइ वाखनि को सिना मदुना सोफा कैम इफेक्टिव ओइगदबनो हाइबदुदि अदुम लेजब वाफमनि तबुदबु आइ खोइसु सेंट्रल फोर्स मयाम जे ngairaga illegal immigrant मैम से थिंगनी है दुदी अदुई बरो साधने बंग सी यौना कोई इसिंग जे चंगा खरेबा सी यौना कोई थुम लेरबनी हुजी हजि थुम इसिंग जे अखोई कमाइना मसी मैम से तांथोकदगे हाइबदो हजि सरकार गिसु ऑर्डर म थोकपिरे इसे सी अखोई गी मांगदा तारागा अखोई डिस्कशन तौरी हारिबा लेरिबा पारा नंबर 1 देना 7 बॉक्स से मामांगदा करी तौग्रगे हाइसु ngaktang thomgrasi political party khudimangna hek lakpaga amadong saini amadong langani amadong hungani no hun moi na matam da yawramba political party atane hulising dusu adudi last aigi polakpa da yomakpa imana yombirakpa ningdha do amotpa phini haiba chamane political party hulising se adu kanada bawari ne adui mahutta hojik leiriba phibam sida akhoi kari toba yai kamaina tawraga akhoi hariba illegal immigrant मैम से changal oige natra kamain तांथोक्सिगे कमायना मोइबो मफम मफम द थिलुजिगे हाइबदो तांथोक नतबो थिलुबा हाइतारे मफम मफम द अदि ngसाइगी से दिस द आइकोगी इंटरनेशनल अमदि स्टेट हाइसे इंटरस्टेट हाइसे इंटरनेशनल दुबुदि होय अचौबा अदुदगी सु बॉर्डर फेंसिंग की मतंग द अदु अदान पथोकनरगदि याम सांगरे याम चावो लुफोलम ने दुसु बट इंटरस्टेट हाइबो खक्तंग सिदा जो कोइ फेल होइरियबो मरम इंटरस्टेट हाइसे द आइकोइ सि लेरिसे आसाम गा कोइ मणिपुर गा अदगी नागालैंड गा मणिपुर गा मिजोराम गा मणिपुर गा हारिबा इंटरस्टेट हाइबसि गिदि ngaknabadi akhoi yamna powerful oiba instrument ILP ne somo bibiri dena ko but question di ILP je akhoi success oira bravo ado ILP haibasi bok success oi de haijage baidi maram di kai no the ILP success oi ta di ngasi dagi some few months ki mamang da I think round about 3500 ki 3000 above figure da akhoi beyond land permit pirim bagi news somo oi thingna jakreba matam du da official kaya akhoi suspend tawkre hairiba 3000 above akhoi gi lan pass pairiba mioi sing do mi kya phagrage ba moi kya deport tawgrage ba moi kya detain tawgrage ba adana sugumba
everywhere loophole mayam na pick thalaga order du di yaro yeba last order mayam sin namsal laga koi gi file nungai na ba ngasai government gi ai kaino mo order ma thok tar di nungai te na public ta minam bana to yam sincere ibum sangeba ngasai yam na heavy dem chum meba everything thabak ama to matam dai koi the sincerity im da ka le अब सिंसियरिटी से लेता तारगदी अखोई करीम द पांथोप ngमोय सी अखोई होजिक टेबल द खनबगी मतम नत्ती सी थबक ओइना पांथोप मतमनी हारिबा इलीगल इमिग्रेंट सिंगसे अखोई होजिक टेबल द खनरगा कमाइना तांथोकसिगे कमाइना मोकोय मयुम थेलुजिगे कमाइना मोकोय बु फाजिगे पुंजिगे मसी खनब मतम नत्ती थबक ओइना उटप मतमने अदना या अरोइबदा आइना सिगी राउंड सिदा इना थमजनिंगबदी गवर्नमेंट की ऑफिशियल सिंगना ऑर्डर से थोकपिरबनिना होजिकती मसीदे अखोई चप चाना इंप्लीमेंट तौबसे मसी तौनब होनमिनसी सिदसु लुबहोल अमुक थमोइसी सिदसु अखोई अमुकसु अवाय खुम तौनरगा मागी मतमगिनी हाइब डिस्कशन से तौदबिदा अखोई लैरिबा लेबाक मणिपुर हाइबा अखोई इरमदम से अखोई लोइनमक जाति खुदिमकिनी मसी मतौ करमना अखोई तंदुना ताना लैबा यागदगे हाइब खनमिनबा अमा दरकार लेब्रा ना खनजे थैंक यू हौजिक लेरिबा अखोगी हाइनबा अमा ले अखोगी पास्ट फ्यूचर सी थमख्रकान अखोगी यामना मरु ओइबा मतम से कइनो हारकान द प्रेजेंट सी ने हाय अदुना हौजिक लेरिबा प्रेजेंट सिचुएशन से करी होबा लेरिगे करी मेनखतपा याबा लेरिगे हाबे सोमदा मांगलोमदा चंगसिन लकान द अखोगी फ्यूचर गी दमक द अखोई प्रेजेंट से द पुना थबक तोमिनबगी वाफम दुनी ओजाना थंबिरि सै अरोइबा राउंड ए ओजा संजोय जगे लाक्चगे ओजा कोई ओजा नंग साइजो हाइबिकिरबा कोई इलीगल इमिग्रेंट्स सिंगसिना कोई मसिंग थिंगमदना चंगसला कांदा कोई मिकोक थिबदा यावसलकपगी पोट अंखकी मतंग पनबिकिबदो मसिगी अखोई खुदम सिंग हाइतार अखोई थोइबा मणिपुर की कॉन्फ्लिक्ट सिगा मरी लेना हाइबदार अखोई मणिपुर की कॉन्फ्लिक्ट यामना चाउना अखोई चेन्नई हाइना हारिबा अखोई लीडर हाइबदार अखोई कुकी मिलिटेंट की लीडर से अखोई मेनमा मचानी हाबिगी पोट अंखकसु अखोई पल्ली मसिदा अखोई मसिना ताकपदी इलीगल इमिग्रेंट्स सिंग से अखोई चाही कयादगी चंगसला कांदा मखोगी ओइबा तोंगानबा मफम अमा सेमा कांदा लेइरा मतुंदा इलेक्शन दा याखलकबा इलेक्शन दा कोगी बॉर्डर ओइना याखलकबगी पोट अंखक लेबा मरम दुना हुसकी लेइबा मणिपुरी कॉन्फ्लिक्ट सिदा कोगी तोंगानबा मखोगी ओइबा सेपरेट एडमिनिस्ट्रेशन गा तालकबगी पोट अंखक से लेइबनी बट अदो इतारगदी कोई इलीगल इमिग्रेंट चंगसलकबगी चांगसे कोगी चाही अखोइना याम नाहाय तारे चाही ममांगदगी चंगसलकबगी पोट अंखक से लेरबनी बट हौजिकी लेइबा हौजिक अखोई नोटिफिकेशन अंखक थोलई बट ममांगदा सोकोगी डिपोर्ट तौनबा नत्रग इलीगल इमिग्रेंट चंगसलक थिंगनबगी मतंगदा कोगी तोंगान ऑर्डर सिंग नत्रगा स्टेप सिंग लौखटनबगी पोट अंखकसु तौरंगनी हाइना सु खंजै गवर्नमेंट की साइड की सु तौबिरंगनी बट मपुंग फाना कोगी पांगथोकपा ngमखरबरा माइ पाकना तौबा ngमखरबरा हाबगी क्वेश्चन सिदनी होजिक लैबसे लाइबा पोसिनदी इलीगल इमिग्रेंट सिंगसिना कोगी मणिपुर दा कॉन्फ्लिक्ट ओलपगी चांगसी ओइरा अबनिना मसिदा लीडर ओरिबसे कोगी मेनमा मचानी हाबगी पोट अंखसु लेरबनी मसे मपुंग फाना इंप्लीमेंट तौबा ngमखिदबगी कोई फॉल ओइदेने होजिक लैबसे ओजा कमाय थमिनिगे then kogi when the system is fail everything is fail iduni koi manipur ta ise ko aduna lawmaker sing system aduna effectively sangsilakpa matamda aikogi ngasai koi nauna rojit na thambigi ba maitai na oigera adi any community amana oigera system du failure kanda dia du effective asum oiro ko maru ori system du mapangan kalan ba system du chumna ilhan ba maduni aduna ngasai gi system du chuma kanda dia koi chi everything madugi result cha phaba phangdui ne ko aduna hoji koi manipur da leri si thabak paikhali ba executive sing haitare sarkar gi machinery sing si mabukchel sengna tungi khalaga tawwa ma changi masidai sida chawba akhoi miyam gi representative sing se makoi gi yamna chawba role leyebo makoi sina thangai sengna tungi mirol gi mityeng sana uba mathau tai tungi mirol gi mityeng sana uba ma mathau tai adugo makoina afava policy semba mathau tai manipur gi assembly da effective oigedaba fruitful oigedaba haidi tung koina chatnaba yaba adugumba policy sing sembi ba mathau tai madu yauruk tarkanda bsm ne yengchin jagani dc sing na district ki magistrate sing na yengchin jagani assam rifle na yengchin jagani hairagadi yaroi
makoi sing aduna kana yenga thabak tawgani hairagadi lamdam sida assembly na pass tawrakadoriba legislation madugi policy madugi kanu sing adu law sing adu illakanda kanu tawgadoini aduna khwadigi maru oibadi effective oigadaba policy semba effective oigadaba law semba adugi matamdata aikogi manipur gi hojik leiriba illegal immigrant ki issue si solve tawbu ngani 1946 warangani aikogi foreigners act che ko I subject to correction aduna foreigner act kaknasu illegal immigrants sing Indo Myanmar gi boundary phaujil aga manipur da laisin gi basi karigumba aikogi indian gi leiriba law foreigners act to fajana mapung phana properly implement tawrumagadi maduna su sum thingdoine bako aduna akoi se matam gi responsible logdaba haitare yam sengna har kanda matik chana responsible lobham thoi akoi gi pukchel sengna thabak tawbam thoi thangai sengna toksinna bhanata bidai imalai bakbu tungi mirol bu tungi khunai bu ta sengna nungsiba madugi damakta khanjaba aduma su changi thamoi sengna haitare aduna yamna true oiba nationalist ki adugumba wakhalon amagi makhada irei pak sigi tungi mirol gi not only manipur khaki natana irei pak edi country sigi su madugi tawum thoi ena khali aduna hoje koi manipur da lairi illegal immigrants sing si aina su mamang da su haijagre 1990 95 adoida chin state amasung sangayan region gi manipur ga taina ba jaga si da laigiba chin gi population si nearly 1.5 million habidi mioi lak tar manga rom ne adi 1990 95 soi matam da chap chaba fact and figure di phangde adu aduni haina makoi su pai adu 2014 gi makoi gi Myanmar gi census ma tawgi 2014 gi census si da phangni si chin state ki population si ngasagi 1.5 million leramba mioi lak tara manga rom leramba du mi lak mari ga lising marifu mogdra nearly lak manga rom da handar ep ay makoi gi military coup gi kai gi tawri ba yam sen bar mar kanda ado itar di chin state ki population si sahi khara du da sahi taramuk hai tare tara mari manga muk ki matam sida mioi lak taramu hantagre mioi lak taramuk si asam da su leram gani mizoram da su changam gani nagaland da su changam gani adu haribe state sing sigi di makoi gi chap chaba makoi gi ngaksel thorang makoi gi policy sing aduna masak khangna masing khangna lei hai tare adu akoi manipur da di masing khangna leite aduna manipur da lak ne bo hujik leram doisi khun khakta da khun lising ani nga leramani modai du da akoi mi masing si lak lom da lak tare ni pan ai gi chang ai gi wakhal da de mai hengalam do male adun masi sing si khandong na bo hona bai se araiba madinate asai koi na rojina hare ngang ga leiba matam nate hoji koi discussion si da tawrga matam nate aduna hoji akoi gi mp sing na parliament ta masi gi effective oiba thaba ma paikhat pa yana na ba masi gi result sima akoi masi ngangame akoi masi tawrame haibadu natab ngangame bai gi pukhalami ba potsi atu matam da masigi mahi phangna ba khara serious hoina erei paki tungi mirol gi khalakanda tungi khuna gi khalakanda furup sigi indigenous people ekoi di picture ba furup ni mi masing yam jada ba adu si sing sing kanana bagi da makta khara serious hoina erei paki da makta hoda haningi handaki si laiba irang mayam sida tholai ba siga mari lenana hoji parliament su phami boy benina achauba afaba khudong chaba amani alna ekoi gi laibaki represent the very honorable mp singna maroina koi lamdam sida hoji assembly su leitere suspension de leirabanina parliament na koi manipur assembly gi thau puna maksu pairabanina hoji mp singna masi kitang paksanna khana bire har kanda marik chumba akogi kano oina parliament pukal kanda lamdam sigi ngasi mayok nari ba sidagi saru chama hena ki ba phangaba mayok narak pa yabe illegal immigrant se khandong na ba masi khandok triba ba akogi census taw dana ba masigi chap chaba wa phama kanna taksin bire har kanda parliament warep lo bo yana na ba masigi chap chaba law ma puthok pa yana na ba masi ta hunjani ai sumain thamjage so apel lama khsu taw krai ko gi manipur gi hojik lepa lai chanan changse lai ba illegal immigrants sing se khoi gi thingna ba gi damam ta khoi gi manipur gi lai ba representative ba mp
ahum na haiba tare khoi gi parliament ki monsoon session phami ba matam sida haiba tare khoi gi pukhat pira kan da khoi gi maroi na thoi ba conflicts su illegal immigrants ki chawr ba khoi pot am khak su yaw bani na masi kam dong na thingani aduga thoi ba notice na khoi gi karam na khoi gi mapung fan implement tong na ba gi damak ta khoi gi steps sing so khoi government ki strategy su lokhal kani haiba ki thaja ba su tamjari ai aroi ba conclusion point ai oza ROJIT talak sage oza khoi gi manipur gi laiba indigenous people sing sigi khoi gi illegal immigrants sing gi ngak thok na ba khoi manipur gi indigenous people sing sigi ngak lo ama khagai tar di khoi gi NRC sini national register of citizenship sini khoi gi masi hojik faw da khoi gi india gi oina khoi gi NRC implement tawri ba se hojik faw gi oina sumna khaki assam hariba state chakak ni manipur gi praja sing sina so khoi gi conflict sigi thokraba thok karba matung haiba tare khoi gi hojik conflict manung di oi gadori bani khoi normalcy se purak pangam dribani na free movement so lebang ngam dribani na do praja singna su any section gi khoi gi civil society or khoi gi tongan ba manipur gi whole section praja singna su manipur da NRC je chada hanbi yu haiba gi demand se dumak tawraga lai bani but hojik faw gi NRC se tawrabra tawdriba gi pot am khak so le bani but NRC sina khoi gi illegal immigrants sing da gi khoi indigenous people sing se khoi gi kayamu yam da khoi ngak lo pi bangam gani masi kari gi damak ta darkar oi bano habi gi potnam khaksu khoi tongan be discussion channel sing da so ko damak thing khada ni na basu damak taw khra bani but hojik se ko NRC chana gi potnam khaksu lai tre bani oza ka mai thami gi swam tang se yam ngai jai NRC akhoi gi NRC si manipur gi oina di khwai da gi most popular demand ni hai ta yes praja pumbana pamba leiba masi demand ni akhoi gi different organization mayam Nasu CSO mayam nasu ma adegi satra ki sangstan every individual khodi muksu NRC se khoi manipur da masi chana halu hai bajedi yam toina haire su leire yam mamang degi su tawraga lakpa di manam oi but aina thamjaning bo wafam di NRC se chana dringai da su masai haibi giva Foreigner Act 1946 na su already kari hai tare hariba immigrant mayam si makhoi bu detect tawraga detain tawraga deport taw yabagi adugi same instrument ne ba adinga sai gi NRC na hai ju adu ne ba ma mi do khangdo o thamjallo makhoi bu thindo o haibani wa animak ta pangkhet khenaram gani thajade tawbu da bu yam seng hai matam da hoi ani sigi tongan bu procedure oi jabai wari ni tawbu da bu NRC na khandok trak NRC implement tawdraga shu NRC si bill loina pass tawdraga shu Foreigner Act na 1946 ki Foreigner Act na hariba thabak sing jidi loi to bu yai ba mi se detect to bu yai detain to bu yai deport to bu yai ba da ko NRC lakti haidana NRC chana di haidana ai ko sum pham nei to bu ya bra ni NRC lai ti haidana ko chana pham bi ya roi ba da ko loi khang na wapam ne ji Assam da khaktani hojik NRC chana ri ji adubu Assam da su yam chaw ba wa ba ma kai gi no hai matam da masi khandu ubagi thambam nei tabagi problem makhoi deport to bangam da bi problem last mayum mayum da tala saram bado sarkar no ina ba koi gi ka detention center da thammaga thakpagi phibum amala abane ba si awa process amane ba adu na NRC se yam phai masi ma thuna sana han bidana masi ma bill ji ma pass tok thopira di koi gi praja mayam gi khwai da gi nungai ba pungpham ma do oigani tawudabu NRC sana dringai mamang da su The Foreign Act 1946 na chap chaba instrument ni chap chana adum mayam se koi detain toba detect toba deport toba yai haiba simai thamjage ba aduga in addition ai karigumba katang add tawjage ai ngasai gi ta sanjoi na hari do ai yam yaningi leader ama asai gi horok phamji kai de hawi loibadi kai loini maramdi manipur na ngasi thoi issue khudi makse not only this illegal migrant koi gi ILP oisanu STAC oisanu every issue khudi makse kadai de frame toro ke ham matam da koi leader sing sigi sincerity leader sing sigi capacity leader sing sigi intention gi makha yam polaktrani aduna ai gi wakhanda taseng na ham matam da yam sincere oiba leader ma da kalai ma bi public ki thabak tobum da kalai son da mayam char di son da mayam thak laga si mai se wangal laga public se son de attention bibu gi phim ma he hek tobudong towi masina taba soni mai se properly muthatse ba son da issue ma lere hade issue je hana muthat kadamni issue je loira kanda taseng na ham matam da mathangi kari lege kari public ya pamba kaino se tana ga dabne adu ai khoi manipur da tawriba sarkar si sum yengu matam da public ne indrige sataba madugi agitation am tawdribok sataba bannam tawdribok sataba strike am tawdribok sataba hai tar sigi wakhal lon da sum sat khradi yararoi ai sanu pasne ningai tawdribo ai di piroi khallaga di yararoi ba
mama mapa mo ibagi daita karino hai taragadi aigi isagi apamba karino maha kari de chatlaga phagani adumai tawdana sarkar na su government na su chap chana public ki apamba se kaino makoi gi makta kari piraga public se ingani makoi gi kari phanaba welfare kari to buyai habase masi khanbam da kale yes matam matam gi leiriba department leiri hoju ki chaliba akoi gi mai gi department sing gi leiriba director commissioner leiriba mayam se yam sincere hoina bureaucrat mayam adagi akoi gi mantri MLA mayam hek makokte na maton bokse department du gi grade 4 da leibu du na pukchin senga kai dokdoin aduna kai dongai da department do nan bangamoi department nan gi hai taragadi mathak tagi nala kanda makha tabadi matan da ki da nan ja kardabne aduna masi gi akoi na illegal migrancy on not for akoi border area khatang khanaroisi leiriba imphal manung da su leiriba che chang maram chadana leiriba ngasagi interstate gi sanga khiba aikhoi gi makhoi da document sudana leiriba mayam se yumbu sina su madu thidokpam change moina di bhara khar phangbagi nen thamjariba one day crime to matam da yumbu du su da satani adu so du di kanano akoi indigenous people loibu sing sine aduna masi di collectively work to minabam change ba masi government khaktangi wanate leiriba laikai sida mi no ba masa khangdaba mi laadi maron chumdaba aikoi ga manadabam lakta ragadi nang kaidi lakpano nang nangi document na kadai no haidana lekai da submit to honbam changdrane club ta adana sugumba tapna aikoi kano toba ma changbra ai loweba adagi taseng na hairabada leader singse amuk aina haida leader singse mabu chen sengbam changi makhoi si oidaba ngangdabam changi sima tang sida aina court am tak tawjeram ge ngasi sigi mari de leina de tawbu aikoi gi president oibiriba hojik tamo mega chandra na engonda haiba wam le ining sanga panjaram ge bungo rajniti tawgi haiba taragadi pukchen sengbam darkar le public sigi taseng na sacrifice am tawgi khalla ka rajniti taw haire before I joining the congress akoi sir president na engonda thambi gi I am very much impressed whatever he told me still I remember aduna ne mayam mangda convey tawjari siko aduna akoi pukchen sengbam da kalai public ki khanbam da kalai miyam ki khanbam da kalai aina khwaidagi nungai jadabadi taseng na hairabada 2018 gi akoi gi conclave amada times of india gi conclave amada akoi gi former chief minister oibiramba BJP gi CM amana manipur da 2018 da hamana akoi gi anchor na hangbiri ba question du da manipur da illegal migrant amata leitin khumbi gi that's what's my painful moment kai you know hai matam da illegal migrant city seng na hojikti mamang gi ne na dum haiba matam du da na ngaktang gi public ta aikhoi gi kari hai tare aran ba message ma piram ba hai tare matam du da gi hongna illegal migrancy gi against the work to magadi hojik su kyam progressive lai ni ngoni matam du da mana conclave to da bigi all over the world yeng ba conclave to da manipur da illegal migrant leiti hai taragadi at that time no one is react aduda mana lay hairiba singje koi lawthoknaba langnari hairiba singje koi tanthoknaba langnari haidana matamdu da court to biramba taragadi is almost kya sura sahi tare ni 5 sujale so far hoji pokta di it's much very progressive aduna ai matamdu da haigi wase aina katang thamoi sida kaino ne hojikna illegal migrant na pick thale hai matamdu 2018 da amta leiti hai aduna sumaina ekoi da nungaijadaba ai film ma khak tawjagiyeba adubu aina haijaning badi leiriba manipur da imaleba ku seba tawuni na thokpiri ba each and every social worker khudimak pukchen sengba tamoi sengba lebak sigi khanba leita lairaba uba imaleba ima purup sibu kangi haiba mioi se ai khoi isa gi wakhalon da thamaga thabak tawsi haiba je ai masi hairo losin jage thank you very much fazara su thambi khre khoi gi government khaktana khoi gi thabak tawba ngai da bida haiba tara khoi gi leriba lamdam se da leriba every section gi praja sing or do every section gi mioi sing na betare khoi gi tawriba thabak masa masa gi leriba authorities sing habitare maduda pirai basinari ba thabak sing se khoi gi phasana mapung fana yam sincerity amaga loina na thabak se pangthok taragadi khoi gi praja sing na wariba aduga ngasi lamda masida khoi gi leriba issue me am su khoi waramoidabani leiramoidabani habigi pot amakak so ozani mana su thambi gi yam nuaizai khoi ngasi gi thamjariba topic steps against the influx of illegal immigrants ki matang da thamjari ba khoi gi northeast dialogue ki thoramda ozani magna isa gi achin ba camera kai thokpiraga khoi gi northeast window gi studio da election biraktuna dialogue ki thoram se mapung farm bagi damak ta su thagat pa phongdok chari matang sida northeast window na sandok saba northeast dialogue roshin jari ming tabiri ba singbom ka na khram jari hakchang phana thamge hairabadi
इरमदम मसिमक्तदा लैबा ख्वाइदगी फरबा हॉस्पिटल सिंगी मनुंगदा अमा ओइरिबा बबिना हॉस्पिटल लेजरी मफम असिदा थाजबा यारबा अमदी सेल यामना चंगदना स्पेशलिटी कुन हेनबदा अना लायेंगबगी खुदोंग चाबा पिजरी पेडियाट्रिक्स कार्डियोलॉजी कॉस्मेटिक सर्जरी अमदी स्पेशलिटी मखल मखा कयादा अखोगी स्पेशलिस्ट सिंगना मरिक चुमना थवाई हक्चांग यावना लायेंगजरी अदुना स्टेट वांगमदा अमुक करिगी चटलुगनी अखोगी मणिपुरदसु हौजिक्ति अवांग थाकी हेल्थ केयर फंगलबदा मतम मांगन बिरगनु सेल हेन तिंगन बिरगनु अखोगी स्पेशलिस्ट सिंगदगी मालेमगी अफब थाकी लायेंग पताक युमफम ओइबा सर्विस लोबियु बबिना हॉस्पिटल where hope meets compassion अकुपा मरोल गिदमक बबिना हॉस्पिटल सजीवा जेल रोड खाबई सोई इम्फाल ईस्ट लेंगसिन बिरउ नत्रगा अखोगी फोन नंबर 6909390666 ता कॉल तौबिरउ Welcome to Uttaranchal University.